Lakhipur Online Putok Saba November Gitang Ahum Ningthau Kaba Numit ki Khomjinba Pao tabirase Ahanbada Maroy Pao New Silchar Manipuri Development Society Silchar na Assam Lenga ki thabakta khalakhraba singbu taramno kre Amsu Hailakandi District Committee gi wasaklopu gi thorom pangthokre Kasar Bantarapurda Khoichopa Hendanaba gi thoromama maipangna pangthokre Maruching ira thorom gi mangoinana YMCA na sit sengkre Jiribam District Police ki asai Puri Sabam Romi Balada Kendriya Griha Mantri Dakkata Padak lising aniga kunmanga pidunai kai khumnakre amasung Bharat na khwaidagi lumba communication satellite CMS 03 maipangna thagatkre Haujik mapung oiba pau tabirase Ngarang Nongmaijing numit November gitang ani ayuki pung tara taba matamda New Silchar Manipuri Development Society Silchar na Society asigi Assistant Secretary Akhom Chan Manegi Chengkuri Road Silchar da leiba sangaida Society gi manungdagi handakta Assam Sarkar gi Grade 3 pham gi damak State Level Recruitment Commission Assam na loba ADRE 2 da maipaklakraba Naurem Rajen gi machanupi Chanchan Devi amasung Laikhidraba Oja Saikhom Rothindra gi machanupa Ritik Singha amadi Assam gi TET kam Recruitment Examination lising ani ga kunmarida PGT phangduna maipaklakrabi Oja Saikhom Gokula Kanta gi machanupi Gitanjali Singha bo achamba khudul port ka loinana Certificate of Appreciation piduna taramnok pagi thormama pangthokre Society asigi President Laren Lakpam Champalalna mifam poiduna pangthokkiba thoromaduda Naurem Rajen, Akhom Chanmani, Professor Y. Prapullo, Saikhom Gokula Kanta, Thingom Bijoy, Huirem Meghraj, Taurem Herababu Amadi, Lare Lakpam Ongbi Punabati na Chingbana, Thoromasiga Mari Lenana Wangangke, Aroi Bada Mipamapuna Wapong Pibaka Lenana, Tagatwai Fongdoktuna, Thoromadu Chinglem na Loisin Ki Haina, Society ki General Secretary, Naurem Rajen ki Pao Amada Fongdoragli. Felicitation to be kasi handaki yari yar toro kita wakta ayam na grateful ni amasung future ki hoiba any challenging situations career wala shu musigi wala shu adubo tinaba face to bang amna bagi damakta maya puna ma asirbat thank you. Yes, thank you. Thank you for recognizing our hard work. Future, this is my support to you. I think you achieve the moment. Thank you. Thabaki Pao Baskandi Senior Secondary School Koloikandi Kasargi Economics Lecturer gi post amagidamak darkhas kauri mahigi thak UGC na prescribe toba norms ki matungina oigedabani akupa marol gi damak principal Baskandi Senior Secondary School Koloikandi Kasargi mobile number 939532096 natraga WhatsApp number 94010999245 number asita pau phaunabiu Darkhas Thazin bagi aroiba matamna chaliba November tha sigi tang tarani All Assam Manipuri Students Union Amsu Hailakandi District Committee ki wasak lobagi thormama ngarang nongmaijing nimita Lala SP Road ta leiba Mihir Market ta pangthokre Amsu Maya Loisangi BP Laisram Birna mipama poiduna pangthokkiba thoromasida Manipuri Sahitya Parishad Assam gi BP Koijam Sopon Thawan Marup Jaribon gi President Nepram Monindra Nauria Angausana Leihong Milipun Lut Jaribon gi President Nongthombam Bisojitna Dais gi phampham langda leitengke Amsu gi hana gi President Kaisam Kamdev Pangabam Nilkanta Sinam Pahari Mrinal Loinana Thangjam Langamna Chingba Miyoi Singna Tharomasiga Mari Lenana Wafam Kaya Su Thambike Amoina Kandira Prabhu Thagar Prabhu Chari In Kunjam Lising Amaga Chamapan Umudra Nipan Dagi Hauna Asanga Chojayana Tariba Manipuri Punaya Madi Mahiruis Ni Damak Ngarang Nongmaijing nimita Kasar Bantarapurda Khoichopa Hendanabagi thoromama
paunam tomba singa care of late pisak singa na silangduna pangthokre hendanabagi thoromasida kasara madi jeribam na chingba mafam kaya digi lakiba khoiburoi chaniromna saruk yakiba nga phabagi hendanaba sida jeribam uchathol dagi oza baladep singna ahanba mana aduga kasar bontarapur dagi oza dina kumar singhana ani suba mana lauke silangli bagi mage dagi ahanba mana oina baladep singhada masana phajaba ngaga loinana lupa lising tara manga aduga ani suba mana oina dina kumar singhada masana phajaba ngaga loinana lupa lising manga khusinakhe nga phabagi kumai asida tongan tongan mafam kaya dagi zawrakna miyoi lising ama makhairom kumai asi yengba laknakhe thoromasi mathangi chahidasu amuk pangthokpagi asa thamkibaga loinana miyamnasu saruk yabinanaba silangi bagi maige dagi ningsinglakte yamangasi khoichop lairo ado ngasi yamase kai goi deino kai laino ai sana jura pindegini mingdom ta habiu RK bungo sana ado ngasi khoichop pasa nunggi nungai ko hoi jam to kya mukti phara ge ngasi haji khawda yuk tagi yamna di fa de nga ari ki fa jare do nani apne koi tike aise ami to dormi aise jemra dormi teke kemon bhala lagse aজকে মানে সুন্দর আমলা খুব সুন্দর আচ্ছা মাছ কেমন ধরলো এখান পাইছে বড় বড় একটা পাইছে কি মাছ রৌনি না বাও যে গাছকাপ আচ্ছা গাছ কা Young Manipuri Council Assam YMCA gi Central Committee yauna branch kaya dagi thoburel singna saruk yaduna silchar lama dalaiba meti aikhoi gi marui baching maru chingda sit sengbagi thoromama ngarang pangthokre panbayai hiangai gi thabung ahan bada hairiba maru chingi irat thoni si chahi khudingi pangthokduna lakli handaksu lakliba November gi tang manga da numida si pangthoklagani YMCA gi Central Committee gi President Roman Luang Working President Rajesh Mangang, Vice President Jiren Angom, General Secretary Rosen Irom, QRT Commander Ras Kiran Luangaloinana, Advisor Dr. Raju Kumuzam Yauna, Luchingduna YMCA gi branch kayadagi Hailakandi branch, Sonai branch, Salipur unit amadi Lakhipur branch na singbadagi miyoi kaya yauduna maruching sit sengbagi thoromasi pangthokibani khunai asigi damakta afaba thodang kaya YMCA na lokalakpada miyamna sumateng pangbiu haina lupa sina thamlakle Jiribam District Police ki SI Furisabam Romi Bala Debina Mahaki investigation ki thabakta thudok hendokna thodang laukibagi damak Kendriya Griha Mantri Dakkata Padak lisingani kunmanga gi manapi dune kai khumnakre manasi Ministry of Home Affairs Bharat Sarkar na pibani Jiribam District ki Sonapurda masagi chahi kunithoirom surabi haksangi pibam mima nadrabi amabu nupi oibagi kai khumnaba mangan kibaga mari leinana FIR amagi thizinhumjinbada SI Furisabam Romi Bala na laukiba singtha ningai oraba ma ki tawdang loduna victim orabi nupi atuda achumba wayel phangan ki badubu sakhangduna manasi bi ki bane Barak Valley Maitei Convention amadi social activist Rubina Singhana silangduna Sonai Amjurghat ki Chakoi Singha Manipuri ME School da free eye camp ama pangthokre ngarang pangthokiba lemnamit lang bagi camp asida miyoi chamaga kunithoirom da lemnamit lang ki bagaloinana masagi chanaba glass frame reading glass hidak langthakna chingba pikhi makhatana surgery tawgadaba miyoi kundasu lemna surgery tahongadawri asigumba lemna mitlang bagi kembasi Sonai constituency gi ate mafamdasu pangthoklagani hairakpada Barak Valley Maitei Convention na social activist Rubina Singhabu thagatpa phongdorakle Ngarang nomaizing numit Sonai Larikon Sanglenda Milalasam Sonai Masana Silangtuna Meitei Mayek Tambipagi Aroiba semester exam mapung phana pangthokre hairiba exam asida apun mahiroi nipuma thoina saruk yakhi makhatana loisinbagi mipam amasu Milal Sonai Masagi President Yumnam Manikantana mipam apohituna pangthokhi ozani khangembam ongbi memida mahiroi singna mana ngamjaba khudol pot kaya sutamkhi Laibak asigi space program da achauba mai pakpa moina Indian Space Research Organization ISRO na ngarang Sri Harikata dagi khwaidagi lumba communication satellite CMS-03 mai pakna thagat kre satellite asi ISRO gi khwaidagi sakti leiba LMV-3 M5 rocket sizenaduna thagat bani satellite asigi arumba kilogram lising mariga chamriga tarani masina Bharat na thagat ki ba satellite singi manungda khwaidagi lumba makhalgi satellite oire satellite asina Bharat ki communication ki thabak sing
अखनना ब्रॉडकास्टिंग अमसुंग इंटरनेट कनेक्टिविटी दा थोइदोंग मतेंग पांगलगनी लखीपुर ऑनलाइन चैनल असिबु यंगबिरिबसिंगना पाव असिबु लाइक अमदि शेयर तौबियु अमदि हौजिक फावबा चैनल असिबु सब्सक्राइब तौबिद्रिबसिंगना सब्सक्राइब तौबियु अरोइबदा मरुओइबा पाव अमुखन्ना न्यू सिलचर मणिपुरी डेवलपमेंट सोसाइटी सिलचरना असम लेंगा की थबकता खलखरबसिंगबु तरहमनोख्रे आमसु हैलाकंडी डिस्ट्रिक्ट कमिटी की वासकलोपगी थौरम पांगथोख्रे कासार बंतरापुरदा खोई चोप हेंदानबगी थौरममा माइपांगना पांगथोख्रे मरुचिंग इरा थौरमगी मांगोइनना YMCA ना सिट सेंख्रे जिरीबाम डिस्ट्रिक्ट पुलिस की एसआई फुरी साबम रोमी बलादा केंद्रीय गृह मंत्री दखता पदक लिसिंग अनिगा कुनमंगा पिदुने इकाई खुमनख्रे अमसुंग भारत ना ख्वाइदगी लुम्बा कम्युनिकेशन सैटेलाइट CMS-03 माइपांगना थागतख्रे लखीपुर ऑनलाइन YouTube चैनल की पाव संदोक जबा ngasi gi oinadi matang asida loijare।